Jiribam की Durgapur Lamtai Khunou द leiba dukan singda bom langshinduna amang thokhankhiba thoudok aduda chennaba sing pung kunmari ki manung da phagatlu haina tonganba organization sing na thamkhiba wapham adu thabak onthoraktabadagi Ngasi Ayuk Pung Tagi Hayeng Ayuk Pung Phaoba Jiribam District total shutdown Houkhre Jiri Development Organization JDO Jiri Ima Mera Paibi Apunba Lub Jimpal Jiri Apunba Khunai Chaukalub JAKCL Amade United Jiri Youth League UJYL na kaukiba Pung Kunmarigi total shutdown na sinamaram oiraga district asigi mahausagi punsida chauna kaibi thokhale total shutdown manungda lambi da gari chenakide dukan amasung kaithel sing thonglona ki pamdaba thoudok sing thoktanaba security personnel singna lambi da akan mumongda ngak senbagi thabak chathari total shutdown manung asida housing Phaoba gi oina district asida pamdaba thoudok sing thokibagi pau lete Khongjang asiga mari lenena Jiri Development Organization JDO gi General Secretary Hais Priyanandana hai bom langshinduna amang thokhankhiba thoudok aduda chennaba sing phagatuna logi oiba cherak pibinaba miyamna taksin badu thabak oina onthoraktaba silaibak thibane mara leiba sing phagatrabadi makataba khongjang kaya changsinabasu sem saduna leire hainasu mahakna makata ke Hojik pukhariba wapham asi ngarang kogi nahan adu khakta nate mamang dasu nungmai kapchilamba loinana bom na chingba langshinduna pukhai bagi thoudok kaya ama thokrabani hariba thokriba thoudok asigi ngasi phawada langla langjin amata thoktana leiba sigi mayokta khoi hariba ban asi kaujabani loinana ngasigi ban asida Jiribam da leiba kogi praja sing loinana tonganba CSO sing chhatra gi organization sing loinana maira gi paibi gi maira paibi look gi organization sing nasu support to biduna haiba general strike sibu mapung phan view haiba wapham si kogi ngasi gi pun JDO ga pun chamin najari ba organization sing ga loinana mayam da thamjari